Rogerdo abengi wahangduda ngakna bemding lei khumda basuyada kari khumni sukhangda ngihaktamduda Rogerna Jacobna maga koina duni harami aduine abem ngakna ha Aniduna wari sanaraga leiringaida ton changlai ma changlapa ubaga Rogerna khangdaba saraga kai chaluno tonna imanaba haigi tawbaga haujiwaida lina oidaba ngangbasi pamde haibadu ningsingai tamo manakta chalubane tamo haidi nushara nati tamoligi manakta chalubane avemna tamolido nanga khangnabra khangni Roger ga abembe nei Roger na koino nushana te harga khangni hese khangna bhaibadi ichamchamna sumtina bane ada khido bachalino ton tande mande mutkedo yamna off oibe mongda nuksha maraksida aram kharamni khalaga cold drink ama piba chalubane Tondo amu manglaga tumina laikre avemna adegidoraba ton sorsang hondoklaga nupi amana pirambaduda ai bibi ikaraba ada lahoradudi ton ngakna nang ubra uye nupi amadu kanano ai su khangde hangu yadro Kamay na hangdoy no he. Ada tamo na tanaraga drink do lahoro ba natro? Lahore. Ada kidaro ba? Oida ba ngang base? Pam de hari. Kaige kana oida ba ngang lagi hese? Ay sukhang de gyanda de. Ay ngondara nupi amadudara fazan hanglagdre. Roger na marik tatlaga. Ngay ko. Nangna mai lerega chatpadu ubada tamona no da korokpra ada tamona kere kede wathore ino mathan lorabra hangi ada nangna kai khulange drink se laibe tholokpani harami Roger do nok thole e poinde sidele ton so bensu ngakne Roger ding le e Roger nokna nupi ni singdana kyam singuni tonna kidori sar nangna oidaba ngangluri natro adoma kamaina khanglino kidoi khangloidino hotel asigi mapuni kaino tonna na kainai siba nang khangdrai se ton haujikta te kala e Hoine, Jacob ki hotel already masume amani ko. Laiba item khudima hotel asigi issue leina bangaktani. Drink adusu supne ki hotel asida khaktani phangba atopada phangde. Toanga na Roger ding lai. Oima, chope adu erami haido. Ikabra. As yam ikai adu ko kai gino competition to winamita just oitrido. Manau pana werga tamode maitegi matil koi khudimak loina pambane mahausu loina khangbane Jacob ti sungjaw busarum khiroi mahau khangjuba mi amada anoboi na test on baisina khwaidegi phaba just oidori bane aduna pabungna tawina Jacob oina just oin bane ada nangse tamoda like jaba maliko ton nokmi Kana may do kana Abem na ipang kay Kaino Manaw pa na nang pamba Adu ka nang na mayang mapami ba Pazari ne Ton sungak na Kay ba Roger na mayang basu manaw pasu Amta pamura no Ay ngondo na pamo Lin sa sida na ba Chaksu sutik na ba Ton amok sungak na Kay ba
ꯑꯕꯦꯝ ꯁꯨꯉꯛꯅ ꯔꯣꯖꯔꯗ ꯌꯦꯡꯂꯛꯏ꯫ ꯔꯣꯖꯔꯅ ꯐꯥꯒꯤ ꯇꯧꯅꯤꯗ, ꯃꯌꯥꯝꯁꯨ ꯆꯥꯕ ꯂꯣꯏꯅꯈ꯭ꯔꯦ, ꯑꯩꯈꯣꯏꯁꯨ ꯆꯥꯅꯕ ꯇꯧꯔꯁꯤ꯫ ꯅꯨꯄꯤ ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯅ ꯍꯣꯏ ꯁꯔ꯫ ꯂꯩꯔꯤꯕ ꯋꯦꯇꯔ ꯃꯌꯥꯝꯗꯨꯅ CMꯒꯤ ꯑꯇꯩ ꯑꯇꯣꯞꯄ VIPꯁꯤꯡꯒꯤ ꯆꯥꯅ ꯊꯛꯅꯕ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯦ ꯈꯪꯂꯒ ꯁ꯭ꯇꯥꯐ ꯃꯌꯥꯝꯗꯨ ꯑꯃꯨꯛ ꯗꯤꯅꯔ ꯔꯨꯝ ꯑꯗꯨꯗ ꯃꯥꯒꯤ ꯆꯥꯅꯤꯡꯕ ꯂꯧꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯔꯣꯖꯔ, ꯇꯣꯟ, ꯑꯕꯦꯝ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯆꯥꯕ ꯆꯪꯂꯛꯏ꯫ ꯔꯣꯖꯔ ꯆꯪꯂꯛꯄ ꯎꯕꯗ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯂꯦꯞꯈꯠꯂꯛꯏ꯫ ꯔꯣꯖꯔꯅ ꯃꯌꯥꯝ ꯌꯥꯔꯅꯤ, ꯆꯥꯔꯣ꯫ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯆꯥꯅꯤꯡꯕ ꯈꯜꯂꯒ ꯇꯦꯕꯜꯗ ꯄꯨꯊꯣꯔꯛꯏ꯫ ꯑꯕꯦꯝꯅ ꯁꯔ, ꯉꯥ ꯇꯥꯎꯕ ꯊꯣꯡꯕꯗꯨ ꯃꯍꯤꯗꯪ ꯆꯥꯗꯣꯏꯔꯣ? ꯔꯣꯖꯔꯅ ꯑꯇꯣꯏꯕ ꯊꯣꯡꯕꯁꯨ ꯌꯥꯎꯔꯕꯅꯤꯅ ꯃꯍꯤꯗꯪ ꯇꯣꯠꯂꯒ ꯆꯥꯔꯒꯦ꯫ ꯑꯕꯦꯝ ꯈꯔꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯥꯅ ꯊꯣꯡꯕ ꯏꯟꯖꯥꯡꯗꯤ ꯀꯌꯥ ꯄꯥꯝꯗꯕꯒꯤ ꯃꯑꯣꯡ ꯎꯕꯗꯨꯗ꯫ ꯆꯥꯕ ꯍꯧꯔꯛꯄꯗ ꯒꯥꯔꯗ ꯑꯃ ꯆꯪꯂꯛꯏ ꯔꯣꯖꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯒ ꯁꯔ, ꯆꯥꯕ ꯂꯣꯏꯔꯒ ꯍꯦꯗꯀꯤ ꯑꯣꯐꯤꯁꯇ ꯑꯝꯇ ꯂꯥꯛꯄꯤꯌꯨ꯫ ꯄꯥꯕꯨꯡ ꯂꯥꯛꯄ꯭ꯔꯣ? ꯂꯥꯛꯑꯦ ꯁꯔ꯫ ꯑꯣ ꯍꯣꯏ, ꯂꯥꯛꯀꯦ꯫ ꯅꯨꯄꯥꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯕꯦꯝꯅ ꯁꯔ, ꯀꯩꯒꯤꯅꯣ? ꯔꯣꯖꯔꯅ ꯃꯔꯝꯗꯣ ꯅꯪ ꯈꯪꯗ꯭ꯔꯣ? ꯈꯪꯗꯦ ꯁꯔ꯫ ꯆꯞ ꯃꯥꯟꯅꯩ, ꯑꯩꯁꯨ ꯈꯪꯗꯦ꯫ ꯇꯣꯟꯗꯨ ꯅꯣꯛꯊꯣꯔꯛꯏ꯫ ꯑꯕꯦꯝꯗꯤ ꯅꯣꯛꯇꯦ, ꯄꯥꯈꯠꯆꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯟꯅ ꯀꯩꯗꯧꯔꯒꯦ ꯚꯥꯏ? ꯑꯕꯦꯝꯅ ꯄꯥꯈꯠꯂꯦ꯫ ꯔꯣꯖꯔꯒ ꯇꯣꯟꯒ ꯆꯞ ꯃꯥꯟꯅꯅ ꯀꯩꯒꯤ? ꯀꯅꯥꯅ ꯈꯪꯅꯤ ꯉꯁꯤꯒꯤ ꯆꯥꯛ ꯏꯟꯖꯥꯡꯁꯤ ꯍꯥꯎꯇꯦꯅ ꯍꯥꯏꯔꯛꯑꯗꯤ? ꯔꯣꯖꯔꯅ ꯏꯁ ꯑꯗꯨ ꯑꯣꯏꯔꯝꯃꯣꯏꯗ, ꯆꯥꯔꯣ꯫ ꯑꯍꯨꯝꯗꯨ ꯆꯥꯕ ꯂꯣꯏꯔꯒ ꯔꯣꯖꯔꯅ ꯐꯔꯦ, ꯅꯣꯏ ꯑꯅꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯝꯃꯣ, ꯅꯥꯏꯠꯀꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯦꯝ ꯁꯥꯅꯕ꯫ ꯑꯅꯤꯃꯛ ꯍꯣꯏ ꯁꯔ꯫ ꯑꯗꯨꯗꯤ ꯑꯩ ꯍꯜꯂꯝꯃꯒꯦ, ꯄꯥꯕꯨꯡ ꯃꯅꯥꯛꯇ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯁꯔ꯫ ꯑꯕꯦꯝꯒꯤ ꯄꯥꯈꯠꯆꯕ ꯃꯇꯧꯗꯨ ꯎꯔꯒ ꯔꯣꯖꯔꯅ ꯂꯛꯅꯔꯛꯏ꯫ CMꯅ ꯆꯥꯛ ꯏꯟꯖꯥꯡ ꯍꯥꯎꯕ ꯌꯥꯎꯗꯦ ꯀꯥꯏꯅ ꯍꯥꯏꯔꯝꯖꯥꯠꯂ ꯈꯪꯗꯦꯅꯦ꯫ ꯑꯕꯦꯝ ꯄꯥꯈꯠꯅ ꯍꯥꯏꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯔ? ꯑꯗꯨꯅꯦ ꯑꯩꯁꯨ ꯃꯊꯥ ꯁꯥꯏ꯫ ꯑꯕꯦꯝ ꯄꯦꯔꯨꯝ ꯊꯕꯛ ꯐꯪꯉꯤ ꯍꯔꯥꯎꯔꯒ ꯑꯃꯨꯛ ꯇꯥꯟꯊꯣꯛꯂꯛꯑꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯩꯕꯨꯗꯤ ꯇꯥꯟꯊꯣꯛꯑꯣꯏꯌꯦ꯫ ꯔꯣꯖꯔꯒꯤ ꯑꯦꯛꯇꯤꯡꯗꯨꯅꯦ, ꯑꯕꯦꯝꯒꯤ ꯄꯥꯈꯠꯄꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨꯅꯦ꯫ ꯇꯣꯟꯅ ꯑꯁ ꯁꯔ, ꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯣ ꯌꯥꯔꯦ꯫ ꯔꯣꯖꯔꯁꯨ ꯅꯣꯛꯊꯣꯔꯛꯏ꯫ ꯍꯣꯏ꯫ ꯔꯣꯖꯔ ꯍꯦꯛ ꯆꯠꯈꯤꯕꯒ ꯇꯣꯟꯅ ꯑꯕꯦꯝꯗ ꯑꯣꯟꯁꯤꯜꯂꯒ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯔꯦꯅ ꯁꯦꯂꯦꯛꯁꯟ ꯇꯧꯔꯒ ꯑꯩꯈꯣꯏꯅꯤ ꯈꯜꯂꯤ ꯅꯠꯇ꯭ꯔꯣ? ꯃꯁꯤꯗ ꯀꯩꯒꯤ ꯀꯤꯔꯤꯅꯣ? ꯈꯪꯗꯦ ꯚꯥꯏ, ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯨꯝ ꯄꯥꯈꯠꯂꯦ꯫ ꯌꯥꯔꯦ ꯂꯥꯛꯑꯣ꯫ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯊꯣꯛꯀꯦ ꯇꯧꯕꯒ ꯄꯨꯂꯤꯁ ꯈꯔꯁꯨ ꯃꯔꯤ ꯆꯥꯛ ꯆꯥꯕ ꯆꯪꯂꯛꯏ꯫ ꯂꯥꯁꯇ ꯂꯤꯁꯨ ꯆꯪꯂꯛꯏ꯫ ꯇꯣꯟꯗꯤ ꯂꯤ ꯎꯕꯗ ꯑꯕꯦꯝꯒꯤ ꯃꯔꯨꯝꯗ ꯂꯣꯠꯂꯒ ꯂꯩ꯫ ꯑꯕꯦꯝꯅ ꯀꯩꯗꯧꯔꯒꯦ? ꯑꯕꯦꯝꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯗꯨꯗ ꯂꯤꯁꯨ ꯇꯥꯔꯗꯨꯅ ꯌꯦꯡꯂꯛꯏ꯫ ꯇꯣꯟꯅ ꯏꯀꯥꯏꯕꯣꯏ ꯀꯩꯕꯣꯏ ꯂꯣꯠꯄꯗꯨ ꯎꯔꯒ ꯂꯤꯁꯨ ꯎꯁꯤꯟꯅꯗꯕ ꯁꯥꯔꯒ ꯆꯥꯛꯇꯨ ꯆꯥꯅꯕ ꯃꯊꯪ ꯑꯄꯥꯝꯕ ꯑꯦꯟꯖꯥꯡ ꯂꯧꯔꯝꯃꯤ꯫ ꯇꯟꯖꯥꯗꯨ ꯂꯧꯔꯒ ꯇꯣꯟꯅ ꯆꯠꯍꯧꯁꯤ ꯂꯥꯛꯑꯣ꯫ ꯑꯅꯤꯗꯨ ꯄ꯭ꯔꯞ ꯆꯠꯄ ꯍꯧꯏ꯫ ꯂꯤꯅ ꯆꯥꯛꯇꯨ ꯂꯦꯞꯄꯒ ꯆꯥꯅ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯁꯦ ꯅꯣꯏ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯀꯅꯥꯅ ꯊꯣꯡꯒꯦ? ꯑꯅꯤꯗꯨ ꯐꯠ ꯑꯣꯟꯊꯣꯔꯛꯏ꯫ ꯇꯣꯟꯅ ꯑꯕꯦꯝꯗ ꯈꯨꯠ ꯊꯤꯜꯂꯤ, ꯑꯕꯦꯝꯅ ꯇꯣꯟꯗ ꯊꯤꯜꯂꯤ꯫ ꯑꯅꯤꯃꯛꯀꯤ ꯃꯇꯧꯗꯨ ꯎꯔꯒ ꯑꯣ, ꯅꯣꯏ ꯑꯅꯤꯃꯛꯅ ꯊꯣꯡꯕ? ꯑꯕꯦꯝꯅ ꯁꯔ, ꯃꯥꯅ ꯊꯣꯡꯕꯅꯤ, ꯇꯥꯎꯔꯒ ꯊꯣꯡꯕꯗꯨꯅ ꯑꯩꯅꯅꯦ꯫ ꯂꯤꯅ ꯌꯥꯝ ꯍꯥꯎꯋꯦ ꯑꯣꯏꯗꯕ ꯉꯥꯡꯕꯤꯅ ꯊꯣꯡꯕꯁꯦ, ꯑꯗꯣ ꯑꯇꯥꯎꯕ ꯊꯣꯡꯕꯁꯤꯁꯨ ꯍꯥꯎꯋꯦ꯫ ꯑꯕꯦꯝꯅ ꯊꯦꯡꯛ ꯌꯨ ꯁꯔ꯫ ꯅꯥꯏꯠꯀꯤꯁꯨ ꯁꯦꯝ ꯍꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯇꯩ ꯔꯤꯂꯦꯇꯤꯚ ꯈꯔꯁꯨ ꯆꯥꯅꯩ,
ꯑꯗꯨꯁꯨ ꯊꯣꯡꯗꯣꯏ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ ꯁꯔ. ꯑꯣ, ꯑꯗꯨ ꯇꯣꯟ, ꯅꯪ ꯍꯟꯕ ꯐꯔꯛ ꯇꯥꯔꯁꯨ ꯇꯥꯃꯣ ꯊꯤꯟꯕꯤꯒꯦ ꯍꯥꯏꯌꯨꯀꯣ. ꯇꯣꯟ ꯏꯀꯥꯏꯔ ꯍꯣꯏ ꯇꯥꯃꯣ. ꯑꯗꯨ ꯍꯥꯏꯔꯒ ꯇꯣꯟ ꯑꯕꯦꯝꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯆꯤꯡꯈ꯭ꯔꯦ. ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯅ ꯁꯔ, ꯇꯣꯟ ꯍꯥꯏꯁꯦ ꯑꯃꯨꯛ ꯀꯣꯏꯅꯔꯕ? ꯂꯤ ꯆꯥꯛꯇꯣ ꯍꯥꯔꯝꯃꯤ. ꯄꯨꯂꯤꯁꯇꯨꯅ ꯏꯁꯤꯡ ꯕꯣꯇꯜꯗꯨ ꯄꯤꯔꯛꯏ. ꯂꯤ ꯏꯁꯤꯡꯗꯨ ꯂꯧꯔꯒ ꯊꯛꯏ. ꯂꯣꯏꯔꯒ ꯄꯨꯂꯤꯁꯇꯨꯗ ꯄꯩꯅꯤꯡꯉꯛꯏ. ꯅꯣꯡꯃꯩ ꯃꯅꯤꯡꯁꯤꯅ ꯌꯥꯡꯂꯦꯟꯗꯨꯗ ꯁꯨꯗꯔꯛꯑꯗꯤ. ꯄꯨꯂꯤꯁ ꯑꯗꯨꯅ ꯁꯣꯔꯤ ꯁꯔ, ꯁꯨꯝ ꯍꯪꯕꯅꯦ. ꯌꯥꯔꯦ, ꯑꯁꯤꯗ ꯐꯝꯃꯨꯔꯁꯤ ꯂꯥꯛꯑꯣ. ꯍꯣꯏ ꯁꯔ. ꯄꯨꯂꯤꯁꯇꯨꯅ ꯂꯤꯒꯤ ꯃꯒꯨꯟ ꯈꯪꯕꯒꯤ ꯆꯨꯝꯅ ꯁꯨꯝ ꯍꯪꯖꯕꯅꯤ. ꯂꯤ ꯌꯥꯝꯅ ꯂꯦꯝꯃꯤ, ꯌꯥꯝꯅꯁꯨ ꯁꯥꯊꯤ. ꯃꯣꯡ ꯍꯥꯗꯅ ꯃꯣꯟꯅ ꯁꯦꯡꯒꯥꯎꯕꯨꯗꯤ ꯂꯥꯛꯆꯩ. ꯎꯆꯤꯟꯅꯥꯆꯤꯟꯅ ꯅꯨꯄꯤꯁꯨ ꯃꯣꯂꯤ ꯃꯣꯂꯤ ꯀꯨꯟꯃꯨꯛꯇꯅꯤ ꯀꯣꯏꯖꯈꯤꯕ. ꯑꯗꯨꯗ ꯄꯨꯂꯤꯁꯇꯨꯅꯁꯨ ꯍꯪꯖꯔꯨꯕꯅꯤ. ꯏꯟꯈꯠꯂꯛꯏꯕ ꯂꯩꯁꯥꯕꯤ ꯃꯆꯥ ꯃꯆꯥꯁꯤꯡ ꯑꯁꯤ ꯂꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ. ꯑꯗꯨꯅꯕꯨ ꯅꯨꯄꯤ ꯃꯆꯥ ꯀꯨꯟꯃꯨꯛ ꯈꯪꯅꯈ꯭ꯔꯕꯅꯤ. ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯗ ꯀꯥꯇꯨ ꯀꯥꯔꯟ ꯇꯧꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯈꯤꯗꯦ. ꯃꯇꯦꯡꯕꯨꯗꯤ ꯑꯃꯒꯤꯁꯨ ꯑꯗꯨꯝ ꯄꯥꯡꯕꯤꯈꯤ. ꯇꯣꯟꯁꯨ ꯏꯆꯝ ꯆꯝꯅ ꯐꯖꯕꯁꯦ ꯎꯕꯗ ꯂꯤꯅ ꯉꯥꯎꯖꯔꯝꯃꯤ. ꯑꯗꯨꯕꯨ ꯀꯣꯏꯒꯦ ꯍꯥꯏꯕꯗꯨꯗꯤ ꯈꯜꯂꯨꯗꯦ. ꯁꯣꯝꯗꯅ ꯅꯨꯄꯤ ꯑꯅꯤꯗꯨ ꯄꯣꯊꯥꯔꯤꯉꯩꯗ ꯇꯣꯟꯒꯤ ꯐꯣꯟꯗ ꯅꯝꯕꯔ ꯈꯪꯗꯕ ꯑꯃ ꯀꯣꯜ ꯇꯧꯔꯛꯏ. ꯀꯅꯥꯅꯣ ꯁꯤꯅ? ꯍꯜꯂꯣ. ꯅꯨꯄꯥ ꯑꯗꯨꯅ ꯇꯣꯟ ꯅꯠꯇ꯭ꯔꯣ? ꯃꯥꯅꯤ. ꯀꯅꯥ? ꯑꯩ ꯀꯅꯥ ꯃꯥꯟꯒꯦ? ꯁꯛ ꯎꯗ꯭ꯔꯕꯅꯤꯅ ꯈꯪꯖꯗ꯭ꯔꯦ. ꯚꯣꯀꯦꯜꯁꯦ ꯅꯤꯡꯁꯤꯡꯕꯒ ꯉꯝꯗ꯭ꯔꯣ? ꯅꯨꯄꯥꯒ ꯁꯪꯒ ꯇꯧꯔꯛꯇꯕꯅꯤꯅ ꯚꯣꯀꯦꯜꯒ ꯑꯃꯠꯇ ꯈꯪꯖꯗꯦ. ꯅꯪꯁꯦ ꯏꯊꯤ ꯊꯤꯒꯩ ꯈꯔꯗꯤ ꯇꯥꯈꯠꯂꯤꯅꯦ ꯍꯥ? ꯍꯣꯏ, ꯈꯔ ꯇꯥꯈꯠꯆꯩ. ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯇꯥꯟꯊꯣꯛꯎꯔꯣ? ꯇꯣꯟ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ. ꯖꯦꯀꯣꯕꯂꯣ? ꯑꯍꯣꯏ, ꯖꯦꯀꯣꯕ ꯀꯥꯏꯅ. ꯑꯣꯏ, ꯁꯔ ꯀꯧꯔꯣ. ꯑꯩꯒꯤ ꯅꯝꯕꯔꯁꯤꯗꯤ ꯀꯅꯥꯗꯒꯤ ꯂꯧꯔꯤꯕ? ꯑꯩꯒꯤ ꯍꯣꯇꯦꯜꯗ ꯀꯨꯛ ꯑꯣꯏꯕꯤ ꯅꯪꯒꯤ ꯅꯝꯕꯔꯕꯨ ꯑꯩꯅ ꯀꯩꯗꯧ ꯈꯪꯂꯣꯏ? ꯀꯩ ꯂꯩꯔꯒꯦ? ꯖꯦꯀꯣꯕꯅ ꯉꯁꯥꯏ ꯅꯪꯅ ꯃꯤ ꯎꯁꯤꯠꯇꯕꯗ ꯂꯥꯟꯈ꯭ꯔꯦ, ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯔꯣ. ꯅꯠꯇ꯭ꯔꯗꯤ ꯄꯥꯕꯨꯡꯗ ꯐꯣꯟ ꯇꯧꯅꯤ. ꯇꯣꯟ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ. ꯃꯤꯒꯤ ꯗꯃꯤꯅꯥꯏ ꯑꯣꯏꯔꯨꯕꯅ ꯃꯍꯥꯛ ꯖꯦꯀꯣꯕꯀ ꯃꯥꯟꯅꯕ ꯇꯜꯂꯝꯃꯤ. ꯍꯣꯏ, ꯑꯩ ꯂꯥꯟꯈ꯭ꯔꯦ. ꯖꯦꯀꯣꯕꯁꯨ ꯅꯣꯛꯊꯣꯔꯛꯏ. ꯑꯗꯨꯅꯤꯗꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯀꯥꯏꯁꯦ ꯂꯥꯏꯅꯤꯡꯊꯧꯗ ꯇꯤꯟ ꯁꯤꯆꯤꯟꯕꯒꯨꯝꯕꯅꯤ. ꯒ꯭ꯌꯥꯟ ꯇꯥꯔꯕ ꯑꯩꯅ ꯍꯥꯏꯁꯦ? ꯇꯣꯟꯁꯨ ꯃꯔꯝ ꯁꯣꯜꯂꯤ. ꯅꯨꯡꯁꯤꯗꯦ ꯂꯥꯏꯃ. ꯀꯩ ꯍꯥꯏꯕꯅꯣ? ꯇꯥꯔꯦ ꯁꯔ. ꯑꯕꯦꯝꯅ ꯚꯥꯏ, ꯖꯦꯀꯣꯕꯂꯣ? ꯇꯣꯟꯅ ꯇꯨꯃꯤꯟ ꯂꯩꯌꯣ ꯍꯥꯏꯕꯒꯨꯝ ꯏꯪꯒꯤ ꯇꯧꯔꯛꯏ. ꯖꯦꯀꯣꯕꯅ ꯀꯅꯥ ꯂꯩꯒꯦ? ꯑꯕꯦꯝꯅꯦ. ꯑꯕꯦꯝ ꯍꯥꯏꯗꯤ ꯆꯥꯛꯊꯣꯡꯕꯤ ꯑꯃꯗꯨꯔꯣ? ꯇꯣꯟ ꯐꯥꯒꯤꯗꯒꯤ ꯏ ꯑꯃꯨꯛ ꯀꯥꯔꯛꯏ. ꯁꯔ, ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯣꯏꯔꯗꯤ ꯃꯤꯕꯨ ꯈꯔ ꯔꯦꯁꯄꯦꯛ ꯇꯧꯕ ꯇꯝꯕꯤꯌꯣ. ꯖꯦꯀꯣꯕꯁꯨ ꯅꯣꯛꯊꯣꯔꯛꯏ. ꯃꯩꯇꯩ ꯃꯆꯥꯒꯤ ꯍꯧꯅꯕꯤ. ꯏꯪꯂꯤꯁꯇ ꯐꯛ ꯌꯨꯒ ꯍꯥꯏꯔꯒꯅ ꯅꯩꯔꯦ ꯈꯟꯖꯕ. ꯏꯃꯥꯂꯣꯟꯗ ꯆꯤꯟ ꯊꯤꯔꯒꯅ ꯌꯥꯝ ꯂꯋꯥꯏ ꯇꯥꯏꯌꯦꯒ ꯈꯟꯖꯕ ꯀꯥꯡꯕꯨꯗꯨꯔꯣ ꯅꯪꯁꯨ? ꯇꯣꯟ ꯐꯣꯟꯗꯨ ꯊꯝꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ. ꯑꯗꯨꯕꯨ ꯖꯦꯀꯣꯕꯅ ꯇꯥꯟꯊꯣꯛꯀꯗ꯭ꯔꯥ ꯈꯜꯂꯨꯕꯗ ꯑꯃꯨꯛꯁꯨ ꯐꯣꯟꯗꯨ ꯀꯛꯊꯠꯄ ꯉꯝꯖꯔꯝꯗꯦ. ꯇꯥꯃꯣꯂꯤꯅ ꯐꯔꯤꯕ, ꯏꯪ ꯇꯞꯄꯤꯕ, ꯒ꯭ꯌꯥꯟ ꯇꯥꯔꯤꯕ, ꯂꯦꯝꯃꯤꯕ. ꯑꯗꯨꯒ ꯅꯪꯅ ꯃꯍꯥꯆꯟꯗꯥꯅꯤ. ꯖꯦꯀꯣꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯉꯛꯅ ꯀꯔꯤꯕ? ꯇꯣꯟꯁꯨ ꯉꯥꯏꯍꯥꯛꯇꯪ ꯁꯥꯎꯅꯤꯡꯕꯒꯤ ꯍꯥꯏꯈꯤ ꯍꯥꯏꯗꯣꯛꯂꯨꯔꯒ ꯄꯥꯈꯠꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ. ꯑꯣ, SPꯒ ꯁꯪꯒ ꯂꯩꯕꯩ ꯑꯣꯏꯔꯦ ꯁꯣꯝꯗ ꯇꯥꯈꯠꯂꯤꯁꯦ. ꯅꯪꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯀꯃꯥꯏꯅ ꯈꯪꯅꯩꯕ? ꯈꯪꯅꯔ ꯀꯩꯗꯧꯔꯒꯦ? ꯏꯁ, ꯒ꯭ꯌꯥꯟ ꯇꯥꯕ, ꯂꯦꯝꯕ ꯀꯥꯏ. ꯂꯦꯝꯕꯅꯤ. ꯆꯦꯛ ꯀꯤꯌꯔ ꯕꯦꯕꯤ. ꯖꯣꯟ ꯍꯟꯗꯛꯇꯤ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯤ. ꯃꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯅꯣꯛ ꯇꯧꯔꯛꯏ. ꯑꯕꯦꯝꯅ ꯊꯣꯡꯗ ꯍꯥꯡꯉꯤ. ꯁꯔ, ꯔꯣꯖꯔꯅ ꯆꯪꯉꯛꯄ ꯌꯥꯕ꯭ꯔꯣ?
Yay, sir. Roger so sang no handok laga matha sabagi mong tawai. Abem pakat na. Sir, pabung na keherke. Roger nungai tena abem di ngai. Abem Roger gi matau du ureka ipa pakat na. Sir, keherke pabung na. Roger so sang no handok laga mako ka do chinai. Abem na amuksu perum. Sir, ai khoi heiba khara wat le harap pro. Roger khangba ngamdraduna nokthorei aduga abengi makukta nanbiraga harakte keherke ba nakoi animal yamna thagale noini lakpadagi hotel se hena mayamna pamna behengadale hari aduna animal morning gi night ki khaidokpada yargade pung 8 am daina 4 pm pawboina leina bhaire napi animal chap manana yari Roger na Kuino Tolopsu Hengalakani Heaven Tona Sir, Adinati, ID morning da make a quick class over setly. Avim na Sir, I show ang tuition dawri Pung anima kai atay the giveaway. As, Nuedo na lubra. Roger na adung nusero paduda anima tumina laikri. Roger sa amu nungaraktra na ton doon silaga. Ton, thagay class no. Sir, thaw hong gini. Kiyang kuya gaho ba? Thaw hatri. Abe, nang di ang sindo andak taparaga to na. Oy sir, atumay na hardi fayda na. Ayang di gaho budati iharoy ba? Aybo, ayang di gaho rasi ay kibra. Atubuti haydi da. Fore, ton gina makeup ki training se loher galak sir sani. Yahi ka ton. Oy, yahi sir. Roger chatkri rasta wafam ado amu tamlami. Ngihak leraga nungdangi amu chana thaknaba sem sarami. Maitay ki luhongbo ibanina atay leriba foreigner cook sing adudi suti orami. Ton ga abengadi wabana sulore. Roger su angama mating pangbirami. Numisu tasila luhong basulor duna lairiba waiters sing aduna chana taknaba amu tharang torami. Matam su tengjilakpaga tondi mathasarami. Avemdi mapana loba lakpanina kaishu khalude. Tondi khudangaridu yinging na enjang lutongi. Aroy ba enjang sing adu waiter sing na putokhirami. Tona, excuse me, waiter duna kai sim hoi chabalurega policing su sadura. Oh, bodiga su adeke duty jariba policing su loi jaduni. Roger amu sachanga Obe, nang saktu migun gi thongalo. Aduga ton, nang nga toy base khruwa tongwale. Duty dariba policing su chani hai tamona aduna muthong naba thorang doro nga sengbo budi porani ton waswa baga pungsu thengjilakpaga amuksu nga thongni khalubada kapte de khai oi sir Roger na thengsu kishu kaluno aine thimbini yani sir gari opra yauti sir avem na Sir, tamolina thimbige harim baninga sir. Roger na tondi nga aduga khara sawning bagi mong toramaga amuk thokre. Tona kidoge harino. Avem na asing baharibu kidoge. Ikai. Iharibe ma ikai rano. Nupa mana nga asing madupol aduga nokmi. 15 kg heavy ada aina ki jeni helapani aisu nga thongboda yumda buduni ko tongana khedolaga thambiu ko nupa dunati nokmi haraw haiserakliba tondi mai horabani na nungai ni no hotel sida leriba staff singisu mai memda punaba phawba aikhude thongandana tolopiro
ꯂꯥꯎꯈꯠꯂꯛꯄꯗꯨꯗꯗꯤ ꯅꯨꯄꯥꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯇꯣꯟꯅ ꯆꯠꯂꯣ ꯌꯥꯔꯦ ꯊꯣꯡꯉꯒꯦ ꯈꯣꯏꯗꯧꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯦ ꯂꯤꯅ ꯊꯣꯡꯗ ꯁꯠ ꯍꯥꯡꯗꯣꯔꯛꯏ ꯀꯩꯒꯤ ꯁꯥꯎꯔꯤꯅꯣ ꯇꯣꯟꯅ ꯏꯃꯥ